Sakhangdaba Singna Naharol Thongdang Pauchegi editor Khoirom Loya Lakpabu Tamthina Phurambagi Thau-Ong Adubu Yaningdaba Phongdoktuna ngasi All Manipur Working Journalists Union Amju Amadi Editor Guilds Manipur EGM na Wakat Mepham Chathakhre Kaisampat Laimajam Laikaida Laiba Yaifa Thauni Community Hall da Pangtokpa Wakat Mepham Aduda Paumida Aki Akhang Piba Tauganu Paumida Khut Thaba Yaningde Haibana Chingba Placard Kayasu Sizinaki Wakat Mepham Aduda Sarukya Kiba Amjugi President Asem Bhaktana Hai Senior Journalist Amabu Life Attempt Taurakpa Haibasi Condemn Tau A Thokriba Thaudok Asi Kanana Kari Maramgi Thokan Kibano Haibadu Khangdaba Maramna Achum Aran Puthokpa Ngamhandre Fana Nungainadaba Natraga Asoiba Yaurabasu Journalist Amadi Editor Singi Platform Ama Oina Ladiba EGM Amadi Amjuda Mangjona Pau Piduna Asoi Aran Singh Semdok Nabagitanja PBU Laipak Miyam gi Thogal Tauriba Journalist Singda Asigumba Thabak Chathakhre Haibasi Yabang Abloi Haina Mahakna Phongdoki Wakat Mepham Adugi Matungda Senior Journalist Khoirom Loya Lakpa Phurambagi Matangda Manipur gi Chief Minister Yumnam Khemchanda Amju Amadi EGM na Point Mari Yauba Memorandum Amasu Pisinki Memorandum Aduda Palliba Wafam Singdi Khoirom Loya Lakpada Attack Chatharam Liba Singh Adugi Mayokta FIR Ama Register Taugadabani Athubada Thaudok Aduda Cheneriba Miyoi Singh Masak Phongdoktuna Fagadabani State Asida Mathau Tauriba Journalist Reporter Amadi Editor Singh Ngak Senbagi Khongthang Lokatpaga Loinana Aki Akhang Pirakpa Singhdagi Ngak Thoknana Bakhotnabiyu Haibana Chingba Wafam Singh Asini Panba Yabadi Haukiba Tang Taragani Pangi Numidangda Imphal East District ki Manung Chanba Hata Cemetery Manakta Naharol Thongdangi Pauchegi Editor Khoirom Loya Lakpabu Sakhangdaba Miyoi Kharana Attack Tauram Kibani Naharol Thongdangi Editor live agent Torpa Khawdana Maram Sukhangdaba Akoi Khagani Akoi Pabjari se Kari Maram Dino Mauda live agent Torse Aduga Rulam Lise Kudisu Koi da kai gumba koi ki ni media person editor wagera journalist sigi kai gumba ergade koi da hana haibiu koi no su to koi abang lamma ya koi ki school rale jai adu manung ko chalaga de koi na adu gi jama koi num to jagani ngamdragana loge me tumi da gum agi editors ki sumo ji guilds ki sumo ji le ngani koi sumo to koi num to jagada ko khangda bani na kari marung no khangda bani na koi ji yamna nuai ta bai da rai masi se adu to biriba masida Asipu betul betul kan untuk supaya aja ini saya untuk dari mana mungkin itu, kau kangen bio. Ada sumba, atau masih kau yang story kerjaan kau